Manipur Theatre Academy ge artist singna Manipur gi Mapan Da Ahanba Oina Mareibak Ningba Koirengsana Haiba Mareibak Ningba da yumfam oiba drama ama lakliba August 13 da pangthokadoriba thaubasingi ningsing numit kamari lenina Utkadouri. Association of Manipuri Diaspora Amand Pune na sindana Pune gi Viman Nagar gi Clover Park ta laiba Symbiosis Auditorium da pangthokpa August 13 gi tharunga mari lenina Utkadouriba drama asigi matangda drama asigi direction supiriba saknai riba director Sarungbam Birena hai August 13 da Utkadouriba drama asida academy asigi artist kuntarukna saruk yagani drama asigi unaba hauzik takpi tambibage thabak ayamba loislakle adubo hariba Mareibak Ningba yumfam oiba drama asi Pune tamna satuna udnaba honabada achauba senfam ama sangadabana artist singda achauba awaba amadi mayuknari hiramasida Manipur lengakna Maruina Chief Minister N. Birena meeting Changbiduna, Mapan Leibak Ladiba Miamda Matamamada, Manipuri Singna, Mama Leibak, Nungsibagi Damak, Laukiba Taudangamadi, Utkiba Tauna Singadu, Amukhana Utpangaman Biu, Maramaduna, Association of Manipuri Diaspora Amadi, Manipur Theatre Academy, Maike, Manipur Lengaki Art and Culture Department Amadi, Chief Minister da Artist Singda, Selgimating, Pangbina by Irakiba Cheruladu, Tabak Oina, Ontok Piohana, Lengaki Puning Su Chingslakle. Spirit Maitai Masamo, Kogi nationalism, spirit of the Kona Santo Ningba, Kona Sustring Bazet Lejava, Kogi Santana, Sina, Subchak of me, Kuntaru, Kuntre Chatkadribasi, Flight at Satoini, Adam Mapan Da Ahanba Koin Laivum Savam, arrangement, Wakulonda, Satsabasi, Makogi support Yaudanadi, Lenga Asiki support Yaudanadi, Equina, Bangtok with the Awaba, the Oigani, Sapati when number the Sakini, Equida Awaba, the Dumlay, I don't know Makogi support the Pani. Ada Pune Kanguna so Arrange Culture Department sponsorship of Vina Haida C.